ꯁꯦ ꯅꯣꯏꯗ ꯌꯥꯎꯔꯤꯁꯦ ꯑꯦꯅꯤꯃꯦꯁꯟ ꯍꯥꯏꯁꯤꯅꯦꯕꯀꯣ ꯌꯦꯡꯉꯣ ꯕꯦꯁꯤꯛ ꯕꯦꯁꯤꯛ ꯀꯟꯁꯦꯞ ꯑꯣꯐ ꯑꯦꯅꯤꯃꯦꯁꯟ ꯑꯦꯟ ꯐꯣꯇꯣ ꯏꯗꯤꯇꯤꯡ ꯌꯥꯔꯕ ꯕꯦꯁꯤꯛ ꯀꯟꯁꯦꯞꯁꯦ ꯑꯩꯈꯣꯏꯗ ꯇꯧꯁꯦꯕꯀꯣ ꯌꯥꯔꯕꯁꯦ ꯕꯦꯁꯤꯛ ꯀꯟꯁꯦꯞ ꯑꯣꯐ ꯑꯦꯅꯤꯃꯦꯁꯟ ꯑꯦꯟ ꯐꯣꯇꯣ ꯏꯗꯤꯇꯤꯡ use of software for animation and audio mixing ꯌꯥꯔꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠ ꯑꯃꯗ ꯇꯧꯁꯤꯀꯣ ꯀꯩꯅꯣ ꯑꯃ ꯇꯨꯝꯈꯠꯂꯛꯏꯔꯥ ꯁꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯒꯦꯀꯣ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯨꯗ ꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯁꯦ ꯔꯥꯏꯝꯁꯀ ꯁꯛꯏꯁꯦ ꯌꯦꯡꯉꯨꯀꯣ ꯏꯔꯥꯏ ꯂꯥꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯋꯥꯔꯗꯁ ꯍꯥꯏꯔꯒꯦꯀꯣ ꯁꯤꯅ ꯈꯔ ꯂꯥꯏꯕ꯭ꯔꯥ ꯐꯖꯕ ꯑꯣꯏꯗꯤꯌꯦ ꯑꯧ ꯀꯔꯤꯕ ꯌꯦꯡꯒꯦ ꯄꯩꯈꯥꯕꯨ ꯍꯥꯏꯗꯣꯛꯑꯕꯣ ꯂꯩꯕꯅꯦ ꯁꯤ ꯌꯦꯡꯉꯁꯤꯀꯣ ꯁꯤ ꯌꯦꯡꯉꯁꯤ ꯌꯥꯝ ꯂꯨꯕꯒ ꯃꯥꯟꯗ꯭ꯔꯥ ꯁꯤꯁꯦ ꯌꯥꯝ ꯂꯨꯕ ꯃꯥꯟꯗ꯭ꯔꯥ ꯁꯤꯁꯦ ꯌꯥꯝ ꯂꯨꯕ ꯃꯥꯟꯗ꯭ꯔꯁꯦ ꯑꯦꯅꯤꯃꯦꯁꯟꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯄꯥꯋꯔ ꯄꯣꯏꯟꯠꯇ ꯁꯦꯝꯃꯤꯅꯤ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯟꯒꯦ ꯌꯦꯡꯉꯨ ꯄꯥꯋꯔ ꯄꯣꯏꯟꯠꯇꯣ ꯍꯥꯡꯗꯣꯛꯑꯒ BAG ꯁꯤꯁꯤꯃ ꯍꯥꯞꯄ ꯂꯣꯏꯔꯦ ꯕꯦꯛ ꯎꯔꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯗ ꯍꯥꯞꯇꯣꯏꯅꯦ ꯁꯤꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯁꯦꯝꯁꯤꯀꯣ ꯌꯦꯡꯁꯦꯕ ꯎꯔꯕ ꯁꯤ ꯌꯥꯝ ꯂꯨꯕ ꯃꯥꯟꯗ꯭ꯔꯣꯁꯦ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯁꯤꯗꯩꯁꯤꯗ ꯌꯥꯔꯕ ꯁꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤ ꯄꯣꯁ ꯊꯝꯃꯁꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯁꯣꯐꯀꯤ ꯄꯥꯋꯔ ꯄꯣꯏꯟꯠ ꯍꯥꯡꯉꯁꯤ ꯄꯥꯋꯔ ꯄꯣꯏꯟꯠ ꯍꯥꯡꯉꯦ ꯄꯥꯋꯔ ꯄꯣꯏꯟꯠ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯕ꯭ꯂꯦꯡ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯂꯧꯔꯦ ꯌꯥꯔꯕ ꯁꯤꯒꯁꯦ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯁꯤ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯃꯨꯊꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯑꯗꯩꯗꯨꯗ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯇꯧꯔꯤ ꯃꯌꯥꯝꯗꯨ ꯁꯨꯝꯕꯁꯤ ꯅꯠꯇ꯭ꯔꯣ ꯁꯨꯝꯕ ꯐ꯭ꯔꯦꯝ ꯑꯃ ꯍꯥꯞꯄꯁꯤꯅꯦ ꯌꯥꯔꯕ ꯐ꯭ꯔꯦꯝꯁꯦ ꯍꯥꯞꯇ꯭ꯔꯦꯅ ꯈꯜꯂꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯑꯅꯥꯟꯕ ꯐ꯭ꯔꯦꯝ ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯗꯤ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯐ꯭ꯔꯦꯝ ꯑꯃ ꯊꯤꯔꯁꯤ ꯀꯥꯏꯗꯩ ꯊꯤꯁꯤꯒꯦ ꯁ꯭ꯋꯥꯏꯗꯩ ꯊꯤꯔꯁꯤ ꯐ꯭ꯔꯦꯝ ꯑꯗꯨꯗꯤ ꯄꯥꯋꯔ ꯄꯣꯏꯟꯠ ꯐ꯭ꯔꯦꯝ ꯍꯥꯏꯁꯤꯔꯥ POWERPOINT ꯄꯥꯋꯔ ꯄꯣꯏꯟꯠ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯔꯒꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯗꯤꯖꯥꯏꯟ ꯌꯦꯡꯉꯁꯤꯀꯣ ꯁꯥꯏ ꯂꯩꯔꯦ ꯁꯥꯏ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯀꯔꯝꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨꯝ ꯌꯦꯡꯁꯤ ꯁꯤꯗ ꯏꯃꯦꯖꯀ ꯍꯥꯏꯁꯤ ꯊꯣꯛꯂꯛꯀꯅꯤ ꯃꯌꯥꯝ ꯃꯈꯜ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯊꯣꯛꯂꯛꯇ꯭ꯔꯥ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯈꯜꯂꯁꯦ ꯁꯤꯁꯤ ꯈꯔ ꯐꯖꯒꯗ꯭ꯔꯥ ꯅꯠꯇꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯐꯖꯒꯗ꯭ꯔꯥ ꯁꯤ ꯌꯥꯅꯤꯅ ꯁꯤ ꯂꯧꯒꯦ ꯍꯥꯏꯔꯣ ꯁꯤ ꯌꯥꯏ ꯅꯣꯏ ꯑꯄꯥꯝꯕ ꯈꯜꯂꯣ ꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯁꯤ ꯇꯧꯔꯁꯤꯔꯥ
자, 시보. 뭐는 파세요나. 그라이노. 시 떨어지라. 시야. 일단데 시 copy. copy paste. 야라바. 아래 가이 잘라니 PowerPoint 잘라. 합성 그것이다. paste. paste. paste itu sudah 합성 dengan paste. 잠만. 봐라. 시시 싱토 오. 야라바. 합성 그거. 너희나 시네마다가 레이롱가 그런 찐바가 얌 ꯊꯦꯡꯅꯗꯥꯏꯅꯦ ꯀꯔꯤꯕ ꯅꯪꯒꯤ 애니메이션 ꯇꯧꯔꯒ 이사이가 ꯌꯥꯝ ꯁꯛꯆꯟꯕ ꯊꯣꯛꯂꯛꯄ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯌꯦꯡꯉꯨꯀꯣ 시지가 ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯇꯧꯔꯒꯦꯀꯣ ꯗꯨꯄ꯭ꯂꯤꯀꯦꯠ ꯇꯧꯔꯒꯦ ꯗꯨꯄ꯭ꯂꯤꯀꯦꯠ ꯌꯥꯔꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯨꯝ ꯇꯧꯈ꯭ꯔꯦ ꯗꯨꯄ꯭ꯂꯤꯀꯦꯠ ꯌꯥꯝꯃꯦꯀꯣ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠ ꯇꯧꯕ꯭ꯔꯥ ꯔꯦꯀꯣꯔꯠ ꯇꯧꯔꯝꯗꯧ ꯇꯣꯛꯀꯅꯤ ꯔꯦꯀꯣꯔꯠ ꯇꯧꯏꯀꯣ ꯔꯦꯀꯣꯔꯠ ꯇꯧ ese minimize ꯌꯦꯡꯉꯨꯀꯣꯁꯦ ꯌꯥꯔꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ A for apple ꯇꯧꯁꯤꯔꯥ B for ball ꯇꯧꯁꯤꯔꯥ ꯀꯔꯤ ꯇꯧꯁꯤꯒꯦ Aꯅ ꯍꯦꯛ ꯍꯥꯏꯕ ꯃꯈꯩ ꯇꯧꯔꯁꯤ ꯌꯥꯔꯦꯀꯣꯁꯦ ꯁꯤꯗꯩꯗ Aꯒꯤ ꯃꯈꯩ ꯑꯃ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯄꯤꯛꯆꯔ ꯂꯧꯔꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯅꯣꯏꯗ ꯀꯔꯤ ꯍꯥꯏ GIF ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯨꯀꯣ GIF ꯊꯤꯌꯣꯕ ꯅꯠꯇ꯭ꯔꯥ boysꯀꯤ ꯊꯤꯁꯤꯔꯥ girlsꯀꯤ ꯊꯤꯁꯤꯔꯥ boys and girls ꯍꯥꯏꯔꯁꯤ ꯂꯥꯏꯔꯤꯛꯀ ꯄꯥꯕ ꯃꯥꯜꯍꯟꯗꯣꯏꯅꯦ 애니메이션ꯗ ꯀꯣ boys and girls ꯁꯤ ꯇꯧꯔꯁꯤꯔꯥ ꯁꯤ ꯀꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯁꯥꯏ ꯂꯩꯁꯤꯔꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯁꯨ children ꯍꯥꯏꯔꯁꯤꯅꯦ boys and girls ꯍꯥꯏꯁꯤꯗ children 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 playing ꯁꯤ ꯌꯥꯕ꯭ꯔꯥ ꯁꯤ ꯐꯖꯗꯦ ꯁꯤꯗꯤ ꯁꯤ 이랭 ꯂꯦꯡꯗꯦ ꯐꯖꯗꯦ ꯐꯖꯕ ꯌꯦꯡꯁꯦ ꯁꯤ ꯇꯧꯁꯤꯔꯥ ꯁꯤꯅ ꯐꯖꯗꯧ ꯃꯥꯜꯂꯦ ꯌꯦꯡꯁꯦ ꯁꯤ ꯌꯥꯏꯌꯦꯕ ꯅꯠꯇ꯭ꯔꯥ ꯁꯤ ꯂꯦꯡꯕ꯭ꯔꯣ ꯁꯤꯕꯣ ꯂꯦꯡꯕ ꯑꯧ GIFꯅꯤ GIF ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ GIF children ꯍꯥꯏꯁꯤꯗꯤ ꯌꯦꯡꯁꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯥ ꯈꯔ ꯌꯦꯡꯁꯦ ꯈꯔ ꯐꯖꯕ ꯌꯦꯡꯁꯦ ꯑꯉꯥꯡꯅ ꯀꯩꯅꯣ ꯇꯧꯍꯟꯗꯣꯏꯅꯦꯕ ꯈꯔ ꯐꯖꯕ ꯌꯦꯡꯁꯦ ꯁꯤ ꯌꯥꯅꯤ ꯁꯤꯃ ꯍꯥꯞꯄꯁꯦꯕ ꯁꯤ ꯍꯥꯏꯕ꯭ꯔꯥ ꯁꯤꯕꯣ ꯍꯥꯏꯕ꯭ꯔꯣ ꯀ꯭ꯂꯤꯞ ꯑꯥꯔꯠꯅꯤ ꯁꯤꯗꯤ ꯁꯤ ꯍꯥꯏꯔꯦ ꯁꯤ ꯀꯣꯄꯤ ꯇꯧꯔꯁꯤꯀꯣ ꯁꯤ ꯀꯣꯄꯤ ꯌꯥꯔꯕ ꯀꯣꯄꯤ ꯏꯃꯦꯖ ꯀꯣꯄꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤꯗꯣ ꯁꯤꯗꯩꯗ ꯍꯥꯞꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯄꯦꯁ ꯌꯥꯎꯔꯦ ꯌꯥꯎꯔꯣ ꯁꯠ ꯂꯥꯎ ꯑꯗ ꯑꯉꯧꯕꯁꯤ ꯃꯥꯡꯍꯟꯈꯤꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯉꯧꯕ ꯀꯃꯥꯏꯅ ꯃꯥꯡꯍꯟꯅꯤ ꯅꯍꯥꯟꯃꯨꯛ ꯍꯥꯏꯈꯤꯕꯗꯣ ꯐꯣꯔꯃꯦꯠ ꯄꯤꯛꯆꯔ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯆꯠꯄ꯭ꯔꯣ ꯃꯥꯡꯗꯦ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯃꯅꯤꯡ ꯍꯟꯊꯈ꯭ꯔꯦ ꯅꯠꯇꯦ ꯀꯂꯔ ꯁꯤꯗꯩꯗ ꯁꯦꯠ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯀꯂꯔ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯃꯥꯡꯈ꯭ꯔꯦ ꯑꯉꯧꯕ ꯈꯔꯕꯨ ꯂꯩꯍꯧꯔꯤꯒꯗ꯭ꯔꯥ ꯑꯗꯣ ꯄꯨꯔꯥ ꯑꯦꯅꯤꯃꯦꯁꯟ ꯍꯥꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯌꯦꯡꯉꯨꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯤꯁꯦ ꯁꯥꯏꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯈ꯭ꯔꯁꯤ ꯎꯔꯕ ꯍꯥꯞꯆꯟꯈ꯭ꯔꯦꯀꯣ ꯁꯦ ꯌꯥꯔꯦꯀꯣ ꯈꯤꯇꯪꯒ ꯆꯤꯡꯊꯣꯛꯁꯤꯔꯥ ꯁꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯁꯨꯃꯥꯏꯅ ꯊꯝꯃꯁꯤ ꯌꯥꯗ꯭ꯔꯣ ꯌꯥꯔꯦ ꯁꯤꯃ ꯍꯥꯞꯆꯟꯈ꯭ꯔꯁꯤ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯄꯥꯋꯔ ꯄꯣꯏꯟꯠ ꯎꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯎꯗꯣꯏꯁꯤ ꯑꯁꯨꯃꯥꯏꯅ ꯎꯗꯣꯏꯅꯦ ꯌꯥꯔꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯎꯗꯣꯏꯅꯦ ꯌꯥꯔꯦꯀꯣ ꯀꯩꯝꯇ ꯇꯧꯗ꯭ꯔꯤꯗꯅ ꯑꯩꯈꯣꯏ ꯀꯩꯝ ꯇꯧꯗꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯍꯥꯞꯄꯤꯁꯦ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯁꯦꯠꯇꯤꯡꯗꯣ ꯀꯥꯏ ꯁꯣ ꯇꯥꯛꯁ of slide exactly ꯌꯥꯔꯦꯀꯣ
ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯇ꯭ꯔꯣ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯃꯌꯥꯝ ꯊꯣꯛꯆꯜꯂꯛꯏꯁꯤꯅ ꯀꯥꯏꯗꯦ ꯌꯦꯡꯉꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯀꯣꯄꯤ ꯇꯧꯔꯁꯦ ꯁꯤ ꯄꯣꯠꯁꯦ ꯀꯣꯄꯤ ꯗꯨꯄ꯭ꯂꯤꯀꯦꯠ 1 ꯗꯨꯄ꯭ꯂꯤꯀꯦꯠ 2 ꯌꯥꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯌꯦꯡꯉꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ A ꯍꯥꯞꯄꯁꯤꯀꯣ insert word art ꯀꯥꯏ ꯆꯠꯈ꯭ꯔꯦ word art ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤ ꯂꯧꯔꯁꯦꯀꯣ A ꯍꯥꯏꯁꯦ ꯂꯧꯔꯦ ꯌꯥꯔꯕ A ꯁꯤ ꯆꯥꯎꯍꯜꯂꯣ ꯁꯤ ꯁꯦꯂꯦꯛ ꯇꯧꯔꯣ ꯁꯤ ꯁꯥꯏꯖꯇꯣ ꯆꯠꯂꯣ 72 ꯁꯤ ꯂꯣꯏꯔꯕ ꯁꯤꯗ ꯌꯥꯝ ꯆꯥꯎ ꯌꯥꯗꯦꯅ ꯁꯤꯗ 100 ꯊꯝꯃꯁꯤꯀꯣ ꯑꯗꯨꯗꯤ 100 ꯆꯥꯎꯔꯦ 100 ꯁꯤꯕꯨ ꯐꯖꯗ꯭ꯔꯦ 200 ꯊꯝꯃꯁꯤ ꯌꯥꯔꯦ ꯑꯉꯥꯡ ꯌꯥꯔꯗ꯭ꯔꯥ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ 200ꯀꯤ ꯋꯥꯔꯗꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯕ ꯁꯤꯒꯨꯝꯕ ꯁꯤꯗꯩꯁꯤꯗ ꯁꯥꯗꯣꯏꯅꯦ ꯌꯥꯔꯕ ꯀꯣꯄꯤ ꯁꯨꯃꯥꯏꯅ ꯀꯔꯥꯏ ꯅꯝꯃꯨꯔꯦ ꯁꯤ ꯄꯣꯠꯁꯦ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯀꯣꯄꯤ ꯇꯧꯔꯣ ꯄꯦꯁ ꯇꯧꯔꯣ ꯄꯨꯂꯞ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯋꯥꯔꯗꯁꯤꯗꯪ ꯂꯧ ꯍꯥꯏꯕꯁꯦ ꯀꯣꯄꯤ ꯄꯦꯁ ꯌꯥꯔꯦꯀꯣ ꯌꯦꯡꯉꯣ ꯁꯤ ꯑꯩꯈꯣꯏꯅ ꯑꯃꯃꯝ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯌꯥꯔꯕ ꯑꯗꯨꯒ ꯑꯃꯃꯝ ꯍꯥꯞꯄ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯁꯤꯒꯤ ꯋꯥꯔꯗꯁꯤꯡꯁꯦ ꯌꯦꯡꯉꯨ ꯑꯃꯃꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯁꯤꯀꯣ ꯑꯦꯅ ꯍꯧꯕ ꯋꯥꯍꯩ ꯑꯍꯨꯝ ꯑꯣꯏꯕ ꯑꯦꯅ ꯍꯧꯕ ꯋꯥꯍꯩ ꯑꯍꯨꯝ ꯑꯣꯏꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪ ꯊꯣꯟꯕ ꯌꯥꯕ ꯑꯗꯨꯝꯕ ꯄꯣꯠ ꯌꯦꯡꯉꯁꯤ ꯑꯗꯩꯗ ꯑꯦꯁꯤꯗ ꯑꯦꯟ ꯇꯤ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯒꯤꯗꯣ ꯑꯗ ꯑꯦꯟ ꯑꯗꯒꯤ ꯁꯤꯒꯤꯗ ꯑꯃꯨꯛ ꯍꯥꯏꯔꯣ ꯑꯦꯛꯁ ꯏ ꯅꯠꯇ꯭ꯔꯥ ꯑꯦꯛꯁ ꯑꯗꯒꯤ ꯁꯤꯒꯤꯗꯤ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯑꯦꯄꯜꯗꯤ ꯑꯍꯨꯝꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥ ꯑꯦ ꯇꯤ ꯏ ꯀꯩꯅꯣ ꯑꯣ ꯍꯣꯏ ꯑꯦ ꯄꯤ ꯏ ꯁꯤ ꯌꯦꯡꯉꯨꯀꯣ ꯍꯧꯖꯤꯛ ꯑꯉꯥꯡꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯗꯣꯏꯅꯤ ꯌꯥꯔꯦꯀꯣ ꯁꯦ ꯑꯦꯟ ꯑꯦꯛꯁ ꯑꯦꯐ ꯌꯥꯔꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯗꯧꯗꯣꯏꯕ ꯑꯦꯟ ꯑꯃ ꯊꯤꯔꯁꯦ ꯑꯦꯅꯤꯃꯦꯇꯦꯠ ꯖꯤ ꯑꯥꯏ ꯑꯦꯐ ꯑꯦꯟ ꯑꯃ ꯌꯥꯔꯕ ꯁꯤ ꯀꯩ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯁꯤꯒꯤ ꯑꯦꯟꯁ ꯑꯃ ꯊꯤꯔꯁꯤ ꯑꯗꯩ ꯑꯦꯛꯁ ꯑꯃ ꯊꯤꯔꯁꯤ ꯑꯦꯐ ꯑꯃ ꯊꯤꯔꯁꯤ ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗꯩꯁꯤꯗ ꯆꯠꯈ꯭ꯔꯣ ꯁꯤꯗꯩꯁꯤꯗ ꯑꯦꯟ ꯇꯤ ꯖꯤ ꯑꯥꯏ ꯑꯦꯐ ꯑꯦꯟ ꯖꯤ ꯑꯥꯏ ꯑꯦꯐ ꯊꯣꯛꯂꯛꯑꯦꯀꯣ ꯑꯦꯟ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅꯦꯅ ꯈꯟꯕ ꯑꯃ ꯂꯧꯔꯣ ꯌꯥꯔꯕꯁꯦ ꯁꯤꯁꯦ ꯖꯤ ꯑꯥꯏ ꯑꯦꯐꯁꯦ ꯆꯠꯄ ꯀꯛꯆꯤꯡ ꯑꯆꯠꯄ ꯊꯤꯁꯤꯀꯣ ꯑꯦꯟ ꯖꯤ ꯑꯥꯏ ꯑꯦꯐ ꯀꯛꯆꯤꯡ ꯆꯠꯄ ꯊꯤꯁꯤ ꯑꯝꯇ ꯂꯩꯇꯖꯥꯠꯂꯣ ꯀꯛꯆꯤꯡ ꯅꯣꯛꯅꯤꯡꯕ ꯆꯠꯄ ꯑꯝꯇ ꯊꯤꯁꯤ ꯀꯔꯝꯕꯅ ꯐꯩ ꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤꯔꯣ ꯑꯉꯥꯡꯗ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯒꯗꯕ ꯁꯤ ꯇꯧꯔꯁꯤꯀꯣ ꯑꯩ ꯁꯤ ꯇꯧꯔꯒꯦ ꯑꯁꯤꯁꯦ ꯀꯣꯄꯤ ꯏꯃꯦꯖ ꯌꯥꯔꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯄꯣꯏꯟꯠꯇꯨꯗ ꯁꯤꯗ ꯄꯦꯁ ꯇꯧꯁꯜꯂꯁꯤ ꯄꯦꯁ ꯁꯤꯒꯤꯁꯦ ꯐꯣꯔꯃꯦꯠ ꯄꯤꯛꯆꯔ ꯀꯂꯔ ꯁꯦꯠ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯁꯤꯗ ꯊꯝꯕ ꯄꯤꯛꯁꯜꯍꯜꯂꯣ ꯃꯥꯁꯤ ꯀꯩꯅꯣ ꯁꯤ ꯁꯨꯝ ꯆꯠꯂꯤꯁꯤꯕꯣ ꯅꯠꯇꯦꯅ ꯄꯤꯛꯁꯜꯍꯜꯂꯦ ꯌꯥꯔꯕ
ꯑꯗꯨꯇꯥꯔꯗꯤ A for end ꯌꯥꯔꯦꯀꯣ ꯁꯦ A for end ꯊꯥꯡꯒꯠꯂꯣ ꯑꯗꯩꯗꯤ ꯃꯊꯪꯗ A for x ꯅꯠꯇ꯭ꯔꯥ x ꯁꯦ ꯑꯃ ꯎꯠꯅꯅꯕ ꯑꯩꯈꯣꯏ ꯊꯤꯔꯁꯦ ꯁꯣꯝꯗꯒꯤ x x e x gif ꯑꯃ ꯊꯤꯔꯁꯤ ꯁꯥꯏꯗ ꯌꯥꯝ ꯂꯩꯔꯦ ꯁꯤ ꯂꯦꯡꯕ꯭ꯔꯥ ꯂꯦꯡꯉꯤꯀꯣ ꯁꯤꯁꯤꯃ ꯁꯤ ꯀꯣꯄꯤ ꯑꯗꯨꯒ ꯀꯗꯥꯏꯗ ꯍꯥꯞꯀꯗꯣꯏꯕ ꯁꯤꯗ ꯍꯥꯞꯆꯤꯜꯂꯁꯤ ꯄꯦꯁ ꯁꯤꯁꯤ ꯁꯥꯏ ꯊꯝꯃꯒꯦꯀꯣ x ꯑꯗꯨꯒ f ꯅꯠꯇ꯭ꯔꯥ f ꯀꯤ gif ꯑꯃ ꯊꯤꯔꯣ f f gif ꯑꯦꯅꯤꯃꯦꯇꯦഡ് ꯊꯤꯁꯤꯀꯣ ꯁꯤꯗꯤ ꯐꯖꯗꯦ ꯁꯤꯗꯤ ꯃꯪꯀꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯩ ꯄꯥꯟꯕ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯁꯤ ꯌꯥꯗ꯭ꯔꯥ ꯁꯤ ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯀꯣꯄꯤ ꯇꯧꯔꯦ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯦ ꯁꯤꯗ ꯄꯦꯁ ꯇꯧꯁꯜꯂꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯉꯣ ꯁꯤꯒꯤ ꯄꯥꯔꯠꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯥꯔꯠ ꯈꯛꯇꯣ ꯆꯥꯎꯊꯣꯛꯍꯜꯂꯦ ꯎꯀꯥꯟꯗ ꯍꯧꯖꯤꯛ ꯀꯩ ꯊꯣꯛꯂꯛꯑꯅꯤ ꯑꯩꯈꯣꯏꯗ ꯑꯦꯅꯤꯃꯦꯇꯦꯠꯁꯦ ꯁꯤꯁꯦ ꯊꯣꯛꯂꯛꯑꯦ ꯌꯥꯔꯕ ꯀ꯭ꯂꯤꯛ ꯇꯧ ꯑꯗꯩꯗꯤ ꯃꯥ ꯃꯁꯥ ꯃꯇꯣꯝꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤꯃꯦꯁꯟꯁꯤ ꯇꯧꯍꯟꯗꯣꯏꯅꯦ ꯌꯦꯡꯁꯤꯀꯣ ꯁꯤꯁꯦ ꯑꯩꯒꯤ ꯁ꯭ꯂꯥꯏꯠ ꯁꯣ ꯁ꯭ꯂꯥꯏꯠ ꯁꯣ ꯑꯣꯏꯀꯥꯟꯗ ꯀꯩ ꯇꯧꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯁꯣꯝꯗ ꯑꯣꯟꯅ ꯇꯩꯅ ꯑꯣꯏꯅ ꯆꯠꯀꯦ ꯍꯜꯂꯨ ꯌꯥꯗ꯭ꯔꯦ and x f ꯊꯣꯛꯂꯛ ꯁꯤꯒꯤꯁꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣ ꯃꯦꯗꯤꯌꯥ ꯀꯟꯇ꯭ꯔꯣꯜ ꯚ꯭ꯌꯨ ꯅ꯭ꯌꯨꯁ ꯄ꯭ꯔꯖꯦꯟꯇꯔ ꯚ꯭ꯌꯨꯁꯦ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯝꯇ ꯌꯦꯡꯁꯤꯀꯣ ꯀꯃꯥꯏꯅ ꯊꯣꯛꯂꯛꯀꯦ ꯁꯤ ꯌꯦꯡꯁꯤ ꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯗ ꯑꯦꯁꯦ ꯑꯦꯟ ꯑꯦꯛꯁ ꯑꯦꯐ ꯌꯥꯔꯕ ꯁꯤ ꯑꯍꯨꯝꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤ ꯑꯍꯨꯝ ꯊꯣꯛꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯅꯥꯏꯅ ꯊꯣꯛꯍꯟꯕꯗꯨꯅꯤꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯁꯤꯗꯩꯁꯤꯗ ꯌꯥꯔꯕ ꯑꯗꯨꯒ ꯑꯦꯅꯤꯃꯦꯁꯟ ꯍꯥꯏꯁꯤꯗ ꯆꯪꯉꯣ ꯌꯥꯔꯕ ꯑꯦꯄꯤꯌꯔ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯌꯥꯔꯕ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯤ ꯑꯦꯟꯇꯅꯤꯗꯅ ꯑꯦꯟꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯐꯦꯠ ꯊꯣꯛꯂꯛꯀꯗꯣꯏꯕ ꯁꯨꯃꯥꯏꯅ ꯐ꯭ꯂꯥꯏ ꯏꯟ ꯄꯥꯏꯁꯤꯜꯂꯛꯀꯗꯣꯏꯕ ꯐ꯭ꯂꯣꯔ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ 1 by 1 ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯉꯦ ꯌꯥꯔꯕ꯭ꯔꯥ ꯂꯣꯏ ꯂꯩꯗꯣꯏꯅꯤ ꯃꯥꯒꯤꯗ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯤ ꯖꯨꯝ ꯏꯟ ꯕꯥꯎꯟꯁ ꯋꯤꯜ ꯆꯀꯥ ꯒ꯭ꯔꯣ ꯑꯦꯟ ꯇꯔꯟ ꯐꯣꯟ ꯀꯂꯔ ꯌꯦꯡꯉꯨꯀꯣ ꯁꯤ ꯎꯔꯕ ꯃꯇꯣꯝꯇ ꯐꯣꯟꯒꯤ ꯀꯂꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯆꯔꯛꯀꯗꯣꯏꯕ ꯌꯥꯔꯦꯀꯣ ꯁꯤꯁꯤ ꯑꯩꯈꯣꯏ ꯁꯦꯝꯃꯦ ꯑꯗꯒꯤ ꯁꯤꯒꯤ ꯑꯦꯛꯁꯤꯁꯨ ꯁꯦꯝꯃꯁꯤꯀꯣ ꯑꯦꯛꯁꯤꯁꯨ ꯁꯦꯝꯃꯁꯤ ꯀꯃꯥꯏꯅ ꯁꯦꯝꯃꯁꯤꯒꯦ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯋꯤꯜ ꯁꯨꯃꯥꯏꯅ
ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯗꯣꯏꯕ ꯁꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯂꯛꯎ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯨꯅꯤ ꯑꯗꯒꯤ x ꯍꯥꯏꯔꯦ x ꯁꯤꯁꯨ ꯑꯩꯈꯣꯏꯅ f ꯁꯦꯀꯣ f ꯁꯤꯁꯨ ꯁꯦꯝꯃꯁꯤ ꯁꯥꯏꯗ ꯂꯩꯕ ꯑꯃꯗꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯁꯤ ꯌꯥꯔꯦꯀꯣ ꯌꯥꯏꯌꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟꯕꯨꯗꯤ ꯏꯔꯦꯕꯀꯣ ꯑꯧ ꯑꯗꯨ ꯑꯗꯨꯝ ꯄꯤꯁꯜꯂ ꯂꯣꯏꯔꯦ ꯐꯔꯣꯏꯗ꯭ꯔꯣ ꯅꯝꯗ꯭ꯔꯁꯨ ꯌꯥꯏꯗ ꯑꯗꯨꯝ ꯅꯝꯍꯜꯂꯒ ꯌꯥꯔꯦ ꯁꯤꯗꯤ ꯃꯣꯏ ꯁꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀꯌꯥ ꯁꯨꯕꯅꯣ ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯛꯀꯅꯤ ꯑꯔꯣꯏꯕ ꯁꯤꯅ ꯍꯩꯔꯕ ꯅꯠꯇ꯭ꯔꯣ ꯍꯩꯔꯦ ꯅꯝꯕꯔꯗꯣ ꯂꯣꯏ ꯐꯪꯉꯅꯤ ꯑꯗꯣ 6 ꯁꯦꯃꯤꯁꯇꯔꯒꯤ ꯃꯣꯏꯒꯤ ꯉꯁꯤꯗꯣ ꯑꯩꯅ ꯃꯣꯏ ꯑꯃ ꯌꯥꯏꯌꯦ ꯏꯪꯂꯤꯁ ꯂꯔꯅꯤꯡꯒꯤ ꯍꯣꯠꯅ ꯄꯨꯡ ꯑꯧ ꯑꯃ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯑꯩꯁꯨ ꯂꯣꯏꯔꯛꯀꯗꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯨꯝꯕ ꯊꯥꯒꯠꯂꯒꯦꯀꯣ ꯍꯣꯔꯦꯟ ꯃꯣꯏ ꯉꯁꯤ ꯃꯣꯏ ꯁꯦꯡꯁꯟ ꯇꯧꯒꯗ꯭ꯔꯣ ꯑꯗꯨ ꯅꯠꯇꯁꯨ ꯊꯥꯒꯠꯂꯗꯤ ꯌꯥꯏꯗ ꯊꯥꯒꯠꯇꯕꯗꯨꯗꯤ ꯐꯠꯇꯦ ꯑꯗꯨꯒ ꯃꯣꯏꯁꯨ ꯅꯨꯃꯤꯠ ꯊꯣꯛꯍꯟꯁꯤꯕ ꯆꯥꯛ ꯆꯥꯕꯩꯗꯨ ꯀꯣꯛ ꯇꯣꯛꯊꯣꯛꯑꯁꯤ ꯍꯟꯒꯦꯒ ꯌꯥꯕ꯭ꯔꯣ ꯌꯥꯏꯌꯦ ꯍꯣꯔꯦꯟ ꯇꯧꯔꯁꯤ ꯌꯥꯔꯦꯀꯣ ꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯑꯦꯞꯁꯦ ꯑꯃꯨꯛ ꯁꯤ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯁꯥꯏꯗ ꯂꯩꯕꯁꯤꯗꯒꯤ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯞꯄꯁꯤꯀꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯏꯀꯣ ꯅꯣꯏꯅ ꯑꯄꯥꯝꯕ ꯈꯟꯖꯧ ꯑꯗꯨꯒ ꯍꯦꯛꯇ ꯅꯣꯏꯅ ꯑꯗꯨꯝ ꯇꯞꯅ ꯍꯦꯛꯇ ꯅꯣꯏꯒꯤ ꯅꯨꯡꯉꯥꯏꯒꯗꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯅꯣꯏꯅ ꯑꯄꯥꯝꯕ ꯍꯦꯛꯇ ꯁꯦꯝꯖꯕ ꯌꯥꯏ ꯌꯥꯔꯗ꯭ꯔꯥ ꯁꯦꯝꯃꯦ ꯍꯧꯖꯤꯛ 1 2 3 ꯁꯤ ꯂꯩꯔꯦꯀꯣ ꯑꯣꯀꯦ ꯑꯗꯨꯇꯥꯔꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯄꯥꯏꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯣꯏꯅꯤ ꯃꯥ ꯄꯥꯏꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯌꯥꯔꯕ ꯑꯗꯩ ꯁꯤꯁꯨ ꯆꯪꯉꯛꯑꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯁꯥꯏꯗ ꯂꯩꯔꯝꯕꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯑꯃ ꯍꯦꯛꯇ ꯁꯥꯏꯗ ꯀꯣ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯄꯥꯏꯊꯣꯛꯍꯜꯂꯛꯎ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯣꯏꯅꯤ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯈꯔ ꯐꯖꯒꯗꯧꯕ ꯑꯃ ꯌꯦꯡꯉ ꯇꯧꯔꯁꯤ ꯁꯥꯏꯗ ꯂꯩꯕꯁꯦ ꯖꯨꯝ ꯇꯧꯔꯁꯤ ꯖꯨꯝꯗꯤ ꯄꯤꯛꯁꯟꯈ꯭ꯔꯦ ꯖꯨꯝ ꯑꯥꯎꯠ ꯇꯧꯔꯁꯤ ꯖꯨꯝ ꯑꯥꯎꯠ ꯌꯥꯎꯗ꯭ꯔꯣ ꯖꯨꯝ ꯑꯥꯎꯠ ꯈꯪꯗꯦꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯁ꯭ꯋꯤꯞ ꯒ꯭ꯔꯣ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯍꯜꯂꯁꯤ ꯌꯦꯁ ꯁꯤ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦꯀꯣ ꯑꯣꯀꯦ ꯑꯗꯨꯇꯥꯔꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯄꯥꯝꯕꯗꯨ ꯂꯣꯏ ꯍꯥꯏꯈ꯭ꯔꯦꯗꯅ ꯁꯤ ꯂꯣꯏꯈ꯭ꯔꯦ ꯑꯣꯟ ꯀ꯭ꯂꯤꯛ ꯍꯥꯏꯔꯤꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯅ ꯊꯣꯛꯂꯛꯄ꯭ꯔꯥ ꯇ꯭ꯔꯥꯟꯖꯤꯁꯟ ꯁ꯭ꯂꯥꯏꯠꯇꯣ ꯃꯊꯪ ꯆꯠꯂꯀꯥꯟꯗ ꯊꯣꯛꯅꯕꯅꯦꯕꯀꯣ ꯌꯦꯡꯉꯨꯀꯣ ꯁꯤ ꯃꯌꯥꯝꯁꯤꯅ ꯁ꯭ꯂꯥꯏꯠꯇꯣ ꯃꯊꯪ ꯆꯠꯂꯀꯥꯟꯗ ꯄꯨꯁ ꯑꯗꯩꯗꯤ ꯁꯤ ꯍꯣꯡꯉꯛꯅꯕ ꯈꯣꯠꯅꯕꯅꯤꯗꯅ ꯌꯦꯡꯉꯨꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯧꯈꯤꯕꯗꯣ ꯑꯦꯅꯤꯃꯦꯁꯟ ꯌꯥꯔꯕ ꯑꯦꯅꯤꯃꯦꯁꯟꯗ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯑꯦꯟꯁꯦ ꯌꯥꯔꯕ꯭ꯔꯥ ꯃꯥꯎꯁ ꯀ꯭ꯂꯤꯛ ꯍꯦꯛ ꯇꯧꯕꯒ ꯊꯣꯛꯂꯛꯎ ꯍꯥꯏꯕꯁꯦ ꯁꯤꯗ ꯂꯩꯕ꯭ꯔꯥ ꯁ꯭ꯇꯥꯔꯠ ꯍꯥꯏꯔꯀꯥꯟꯗ ꯂꯩꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅꯅꯦ ꯑꯐꯇꯔ ꯄ꯭ꯔꯤꯚꯤꯌꯁ ꯃꯊꯛꯀꯤꯗꯣ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯊꯣꯛꯂꯛꯎ ꯍꯥꯏꯗꯣꯏ ꯁꯤꯒꯤ ꯁ꯭ꯂꯥꯏꯠꯇꯣ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯊꯣꯛꯂꯛꯎ ꯀꯌꯥꯝ ꯀꯨꯏꯅ ꯎꯠꯇꯣꯏꯕ ꯌꯥꯔꯕ ꯁꯤꯗ ꯊꯣꯛꯂꯛꯄ꯭ꯔꯥ ꯗ꯭ꯌꯨꯔꯦꯁꯟ 2 ꯑꯅ ꯊꯣꯛꯂꯛꯄ꯭ꯔꯥ ꯁꯤꯁꯦ ꯑꯩꯈꯣꯏꯅ 2 ꯑꯅ ꯊꯝꯃꯣ ꯌꯥꯔꯕ꯭ꯔꯥ ꯂꯣꯏꯔꯒ ꯃꯥꯁꯦ ꯃꯥꯡꯈꯔꯣ ꯌꯥꯔꯦꯀꯣ ꯂꯣꯏꯔꯒ ꯃꯥꯡꯈ꯭ꯔꯣ ꯌꯥꯔꯕ꯭ꯔꯥ ꯂꯣꯏꯔꯒ ꯃꯥꯁꯦ ꯀꯩꯗꯧꯅꯤ ꯗꯤꯂꯦ ꯇꯧ ꯌꯥꯔꯕ ꯗꯤꯂꯦ ꯑꯩꯈꯣꯏꯅ ꯊꯝꯕꯗꯨꯅꯤꯀꯣ ꯊꯣꯛꯂꯛꯀꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤꯁꯦ ꯊꯣꯛꯂꯛꯎ ꯍꯥꯏꯗꯣꯏ ꯌꯥꯔꯕ ꯁꯤꯒꯤꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤ ꯊꯣꯛꯂꯛꯎ ꯌꯥꯔꯦꯀꯣ ꯁꯨꯝ ꯍꯥꯞꯇꯣꯏꯅꯤ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯁꯤ ꯑꯗꯨꯝ ꯑꯣꯟ ꯃꯥꯎꯁ ꯀ꯭ꯂꯤꯛ ꯑꯐꯇꯔ ꯄ꯭ꯔꯤꯚꯤꯌꯁꯀ ꯍꯥꯏꯕꯁꯦ ꯀꯩꯝ ꯇꯧꯔꯨꯅꯨ ꯁꯦ ꯋꯤꯠ ꯄ꯭ꯔꯤꯚꯤꯌꯁ ꯑꯐꯇꯔ ꯄ꯭ꯔꯤꯚꯤꯌꯁ ꯃꯊꯪ ꯑꯗꯨꯝ ꯊꯣꯛꯂꯛꯎ ꯂꯣꯏ ꯈꯟꯈ꯭ꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛꯇꯗ ꯑꯉꯥꯡꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯁꯤ ꯈꯛꯇ ꯈꯪꯍꯟꯅꯕꯅꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯑꯦꯅꯤꯃꯦꯁꯟ ꯇꯥꯏꯝ ꯂꯥꯏꯟ ꯁꯦꯝꯃꯒ ꯃꯊꯪ ꯃꯤꯅ ꯀꯤꯟ ꯊꯤꯜꯂꯒ ꯑꯃꯨꯛ ꯇꯨꯍꯟꯕ ꯑꯃꯨꯛ ꯍꯧꯒꯠꯍꯟꯕꯒ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯒ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯌꯥꯎꯈꯤꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯗꯨꯗꯩꯗꯨꯗ ꯈꯪꯍꯟꯅꯅꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯣꯟ ꯀ꯭ꯂꯤꯛꯁꯤꯒꯤ ꯃꯍꯨꯠꯇ ꯑꯐꯇꯔ ꯄ꯭ꯔꯤꯚꯤꯌꯁ ꯑꯅ ꯂꯣꯏ ꯊꯝꯈ꯭ꯔꯣ ꯌꯥꯔꯕ ꯁꯦ ꯑꯐꯇꯔ ꯄ꯭ꯔꯤꯚꯤꯌꯁ ꯂꯣꯏꯔꯒ ꯃꯊꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯦꯕꯀꯣ ꯌꯥꯔꯕꯁꯦ ꯑꯐꯇꯔ ꯄ꯭ꯔꯤꯚꯤꯌꯁ ꯑꯗꯩ ꯁꯤꯁꯨ ꯑꯐꯇꯔ ꯄ꯭ꯔꯤꯚꯤꯌꯁ ꯌꯥꯔꯦꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯄꯨꯂꯞ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯍꯧꯖꯤꯛ ꯌꯥꯔꯕ ꯑꯦꯟ ꯃꯇꯣꯝ ꯊꯣꯛꯆꯔꯛꯏꯀꯣ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯊꯣꯛꯍꯟꯕ ꯌꯥꯏꯀꯣ ꯁꯤꯁꯦ
अमुक पुलप थोलक्तरासि से हौजे अखोय मथंग थोलासिको कमाय थोलकनी इराइले सिगी पोचे कॉपी तौरो कॉपी डुप्लीकेट सेमो अहामबदा n तंग थोन ब पाम नत्रा n थमो अतै मयाम जे मुथक्रो सि मुथक्रो सि मुथक्रो अदैदि सिजु मुथक्रो सिजु मुथो सिदंग लेहरबा यारेको n लेहरेको मथंग डुप्लीकेट यंको अदैदि n सि मुथक्रानी को n लोय ग्रामनीना यारबा सि मुथक्रे सि मुथक्रे यारबा x तंग थमौ दोय नत्रा सि f सु मुथले अदैदि सि सु मुथले x लेहरेको x अनि सुबजे सा इंखले and x f नत्रा duplicate am tawro duplicate yaraba duplicate lawreko adidi f sidang le hodoi natra adidi amaga su lohora si duplicate ani thamora si horen pulapun bay amo yaraba adidi hoji kai dawrani khoi n simuthat krani n simuthat krani x simuthat krani yareko simuthat kre adu kai le hore f sidang le horaba yaraba adu loirakan ahum tholak toy natra adu di yang khoi sidagi hauras si mathaki mayam cha si loi muthakrasi si aham bus mai lerame adai swai chongjale yaraba se yare ko se angang jing na chongjale adu ga si mai tholas yengasi ko sidai haurasi sidai sida abc tholak kadoi ne ba yaraba to angang chong ba haure mouse na click tawbadagi adai mathang di अखोना ngasai mathakta chongkhalo haigi baini ko ija mathakta chongkhalo haibido khona lawthoadi n tholabra adaidi sije hek loibaga mouse click tawbaga mangrani kai tholani daidi x tholani uraba x tholé ko dai click x tawbaga singjang tholani yare ko mangrani and yaraba khangadro adu tadi aikhoina ngasai aikhoina sida f se sigi f se sida le hodi se chingdara ba sumaina loi semdo ba duga magi click mouse click tawrakanda chatlu haiba mayam do loi lawthokhraba on click ana leiri mayam je loi lawthokhraba khangani ko adu ta di kaidorani ma matom thola yang adu ta di aikhoina ji tawdu je mu yengasi ko makuktagi yang slide kya su yang ama ani ahum leiramdre angang thole n thole x thole f thole mogi apun badu ure yaraba ade apun badu dai du da aikoina semdo kayai semdo ba a khaktang ni yaraba aduga sigi mayam se loi muthat kre yaraba si ahum jidang thambiram ma se ba yaraba si muthat kraji aduga a haiba sidai sida angang da khangali se kainu yaraba adu ta di ngo sidagi click tawre ko akoi slide show haurage ko yaraba adai di se thole and yare ko adai di x yaraba adai di kai tholani a yaraba thangani ko se matom tholaktra akoina semuba hapuba effect mayam singdo adui matungina tholai ne sigi je record tawre aduga sound hapchen boan yaraba adudi asai sound do hapchalani aduga matom thoksara adu dune moina tawri me yaraba adudi animation na je angang da rhyme tai do ko sum to lu banate yaraba adu akoi hapasi ko koi hapsi ko sigi mayam se koi hapasi mai sai ki transition do kari no mana non thamaje loima push tawbudui mohta push tawhan je haira move taw je haira fade na phadoi male ko
ꯁꯤ ꯂꯣꯏꯅꯃꯛ ꯐꯦꯠ ꯇꯧꯔꯁꯤ ꯐꯦꯠ ꯑꯝꯇꯪꯒ ꯌꯦꯡꯈꯤꯁꯤꯀꯣ ꯁꯤꯗꯒꯤ ꯍꯧꯔꯛꯑꯒꯦ ꯃꯀꯣꯛꯇꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯟꯕ ꯌꯥꯏꯀꯣ ꯀꯩ ꯈꯔ ꯊꯥꯖꯟꯕ ꯌꯥꯏ let's learn a ꯒ ꯍꯥꯏꯔꯒ ꯀꯣ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏ ꯍꯦꯛꯇ ꯊꯥꯖꯜꯂꯒꯦ ꯍꯥꯏꯔꯁꯨ ꯅꯣꯏ ꯑꯄꯥꯝꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯃ ꯑꯩꯈꯣꯏ ꯇꯦꯛꯁ ꯑꯃ ꯀꯣꯄꯤ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯁꯦ ꯀꯣ ꯀꯣꯄꯤ ꯁꯤꯗ ꯊꯝꯃꯣ paste ꯌꯥꯔꯕ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ let's learn a ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩ ꯍꯧꯔꯁꯤꯀꯣ let's learn a ꯀ꯭ꯂꯤꯛ ꯇꯧꯔꯣ ꯁꯤ ꯄꯥꯏꯊꯣꯛꯂꯛꯑꯦꯀꯣ ꯁꯤ ꯑꯩꯈꯣꯏ ꯇꯧꯗꯣꯏꯅꯤ ꯑꯗꯩꯗꯤ ꯑꯁꯤ ꯊꯣꯛꯂꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ and ꯌꯥꯔꯦꯀꯣ ꯑꯗꯩꯗꯤ ꯁꯤ ꯊꯣꯛꯂꯛꯑꯦ ꯑꯗꯩꯗꯤ x ꯌꯥꯔꯕ ꯑꯗꯩꯗꯤ f ꯌꯥꯔꯦꯀꯣ ꯌꯥꯔꯗ꯭ꯔꯁꯦ ꯑꯗꯩꯗꯤ ꯀ꯭ꯂꯤꯛ ꯇꯧꯔꯣ a ꯒ ꯃꯔꯤ ꯂꯩꯅꯕ ꯉꯩꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ and x f ꯌꯥꯔꯕ ꯁꯤ ꯉꯩꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯦꯕ ꯌꯥꯔꯗ꯭ꯔꯥ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯤꯁꯤꯃ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯤꯁꯤꯃ ꯑꯃꯨꯛ ꯄꯨꯁꯜꯂꯛꯑꯁꯦꯀꯣ ꯁꯤꯁꯦ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯦꯝꯃꯣ ꯉꯁꯥꯏ ꯃꯅꯤꯡꯗ ꯍꯥꯡꯉꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯅꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨ ꯇꯥꯔꯗꯤ all together we have 8 ꯅꯠꯇ꯭ꯔꯥ ꯅꯤꯄꯥꯟ ꯂꯩꯔꯦ ꯄꯨꯟꯅ ꯀꯌꯥ ꯂꯩꯔꯦ 1 2 3 4 5 6 7 8 ꯌꯥꯔꯕ ꯑꯗꯨ ꯇꯥꯔꯗꯤ 8 ꯁ꯭ꯂꯥꯏꯗꯁꯦ ꯁꯤꯁꯤꯅꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯁꯦꯝꯃꯁꯤ ꯌꯥꯔꯦꯀꯣ ꯁꯦ ꯑꯗꯩꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯒꯤ a ꯅꯤ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯗꯣꯏꯁꯦ ꯑꯗꯩꯗꯤ ꯊꯣꯛꯂꯛꯑꯅꯤ and a for and ꯅꯠꯇ꯭ꯔꯥ ꯊꯣꯛꯂꯛꯑꯦ ꯑꯗꯩꯗꯤ ꯃꯊꯪꯗ a for x ꯊꯣꯛꯂꯛꯑꯦ x ꯇꯣ ꯌꯥꯔꯕ ꯑꯗꯩꯗꯤ a for f ꯌꯥꯔꯦꯀꯣ f ꯍꯥꯏꯕꯗꯤ a ꯅ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ f ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ and ꯂꯩꯔꯦ x ꯂꯩꯔꯦ ꯑꯗꯨꯗꯤ a ꯅ ꯍꯥꯏꯁꯤꯡꯁꯦ ꯀꯩꯅꯣ and x f ꯌꯥꯔꯕ꯭ꯔꯥ ꯄꯨꯟꯅ ꯂꯣꯏ ꯍꯥꯞꯆꯜꯂꯛꯑꯦ ꯑꯩꯈꯣꯏꯗ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯁꯤ ꯈꯪꯉꯦ ꯑꯗꯨ b ꯑꯃꯨꯛ ꯂꯔꯟ ꯇꯧꯔꯁꯤ ꯃꯊꯪ ꯄꯤꯊꯅꯅꯕꯗꯣ ꯍꯥꯞꯄꯝꯗꯣꯏ ꯌꯥꯔꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯜꯂꯦ ꯌꯥꯔꯕ꯭ꯔꯥ ꯁꯤ ꯔꯦꯀꯣꯔꯗ ꯇꯧꯔꯦ ꯌꯥꯔꯕ꯭ꯔꯥ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯔꯣ ꯌꯥꯔꯕ꯭ꯔꯥ ꯚꯤꯗꯤꯑꯣꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯥꯏꯜ ꯆꯠꯂꯦ ꯑꯦꯛꯁꯄꯣꯔꯠ ꯍꯥꯏꯔꯣ ꯌꯥꯔꯕ꯭ꯔꯥ create video ꯌꯥꯎꯔꯕꯣ create video ꯌꯥꯔꯦꯀꯣ ꯇꯣꯁꯦ ꯁꯦꯝꯃꯣ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯌꯥꯔꯕ꯭ꯔꯥ ꯑꯣꯗꯤꯑꯣ ꯌꯥꯎꯕ꯭ꯔꯥ ꯑꯣꯗꯤꯑꯣ ꯌꯥꯎꯗꯦ ꯑꯣꯗꯤꯑꯣꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯍꯥꯞꯆꯔꯨꯔꯅꯤ ꯌꯥꯔꯕ create video ꯁꯦꯝꯗꯧꯔꯦ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣই ꯗꯦꯁꯛꯇꯣꯞꯇ ꯊꯝꯃꯁꯤ let's learn a ꯌꯥꯔꯕ ꯑꯗꯨꯗꯤ ꯀꯩꯗꯧꯔꯅꯤ ꯑꯩꯈꯣꯏ ꯁꯦꯚ ꯇꯧꯔꯦ let's learn a ꯗꯨ ꯁꯦꯚ ꯇꯧꯔꯦ ꯌꯥꯔꯦꯀꯣ let's learn a ꯁꯦꯚ ꯇꯧꯔꯦ ꯃꯥꯅ create ꯇꯧꯔꯦ ꯀꯃꯥꯏꯅ ꯈꯪꯉꯤ ꯃꯈꯥꯗ ꯂꯩꯔꯦ creating video let's learn a mp4 ꯗ ꯁꯦꯚ ꯇꯧꯔꯦ ꯌꯥꯔꯕ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯄꯥꯋꯔ ꯄꯣꯏꯟꯠꯇ a b c d ꯂꯣꯏꯅꯃꯛꯀꯤꯁꯦ ꯁꯦꯝꯃꯦꯗꯅ ꯑꯗꯨꯗꯤ ꯌꯥꯝꯃꯅꯤꯀꯣ ꯈꯪꯒꯗ꯭ꯔꯥ ꯒꯥꯔꯤꯒꯗꯣ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯣꯏ ꯑꯄꯥꯝꯕꯗꯣ ꯍꯥꯞꯄꯦꯗꯅ ꯑꯗꯨꯒ ꯁꯦꯝꯒꯠꯂꯛꯄ ꯑꯗꯨꯒ ꯊꯥꯒꯠꯂꯤ ꯌꯥꯔꯗ꯭ꯔꯥ
ꯁꯦ ꯍꯌꯦꯡ ꯅꯈꯣꯏꯅ ICT ꯒꯨꯝꯕ ꯂꯧꯔꯗꯤ specialization ꯁꯤꯒꯨꯝꯕꯁꯦ ꯁꯦꯝꯃꯨ ꯑꯗꯨꯒꯤꯅꯤ ꯊꯥꯒꯠꯂꯛꯏꯕ ꯃꯌꯥꯝꯗꯣ ꯌꯥꯔꯗ꯭ꯔꯥ ꯑꯃ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯁꯦꯝꯃꯤꯕ ꯄꯣꯠꯁꯤꯗ ꯁꯥꯎꯟ ꯍꯥꯏꯕꯁꯦ ꯌꯥꯎꯔꯣꯏꯗꯣꯏꯅꯦ ꯁꯥꯎꯟꯗꯨꯗꯤ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯗꯣꯏꯅꯤꯀꯣ ꯁꯥꯎꯟꯗꯤ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯁꯥꯎꯟ ꯌꯥꯎꯕꯅꯣꯏꯅ ꯀꯩꯅꯣꯗꯒꯤ ꯔꯦꯀꯣꯔꯗ ꯇꯧꯁꯟꯕ ꯌꯥꯏ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗ ꯇꯧꯁꯟꯕ ꯄꯣꯠꯇꯣ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯦꯛꯇ ꯌꯥꯏ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯒꯤ ꯑꯣꯗꯤꯑꯣ ꯕꯨꯛꯇꯨꯅꯦꯕ ꯅꯣꯏꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯥꯎꯟ ꯔꯦꯀꯣꯔꯗꯔꯗꯣ ꯍꯥꯡꯗꯣꯛꯑꯁꯦꯕꯀꯣ ꯁꯥꯎꯟ ꯔꯦꯀꯣꯔꯗꯔ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯗꯩꯁꯤꯗ ꯁꯥꯎꯟ ꯔꯦꯀꯣꯔꯗꯔ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯁꯥꯎꯟ ꯔꯦꯀꯣꯔꯗꯔ ꯁꯤꯗꯩꯁꯤꯗ ꯁꯥꯎꯟꯗꯣ ꯁꯥꯎꯟ ꯔꯦꯀꯣꯔꯗ ꯁ꯭ꯇꯥꯔꯠ 1 2 3 ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗ ꯇꯧꯁꯜꯂꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯕ ꯄꯣꯠꯇꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯗꯣ ꯑꯗꯩꯗꯨꯗ ꯃꯥꯟꯅꯅꯕ ꯍꯥꯞꯆꯜꯂꯁꯤ ꯃ꯭ꯌꯨꯖꯤꯛꯁꯨ ꯍꯥꯞꯄꯁꯤ ꯁꯥꯎꯟꯁꯨ ꯍꯥꯞꯄꯁꯤ ꯌꯥꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯂꯣꯏ ꯁꯦꯝꯃꯁꯤ ꯌꯦꯡꯉꯨꯀꯣ ꯁꯤꯗꯩꯁꯤꯗ ꯁꯤ ꯊꯣꯛꯂꯛꯑꯕ꯭ꯔꯥ ꯊꯣꯛꯂꯛꯇ꯭ꯔꯤ sound records need an update we are getting the update ready for you ꯌꯥꯗ꯭ꯔꯤ ꯁꯠ ꯇꯧꯔꯣ ꯉꯁꯥꯏꯒꯤꯗꯣ ꯂꯩꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯛꯁꯇꯣꯞꯇ ꯌꯥꯎꯔꯕ꯭ꯔꯥꯗꯣ ꯑꯩꯈꯣꯏꯒꯤ ꯗꯦꯛꯁꯇꯣꯞ let's learn a ꯁꯤ ꯂꯩꯔꯦꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯅꯤ let's learn a ꯊꯣꯛꯂꯛꯑꯦꯀꯣ ꯁꯦ ꯌꯥꯔꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅꯀꯣ ꯑꯉꯥꯡ ꯊꯣꯛꯂꯛꯑꯦ ꯍꯧꯗꯣꯔꯦ ꯍꯧꯖꯤꯛ ꯌꯥꯔꯕ꯭ꯔꯥ ꯈꯪꯒꯅꯤꯀꯣ ꯑꯗꯩꯗꯤ ant ꯒꯤ n ꯊꯣꯛꯂꯛꯑꯦ ꯀꯛꯆꯦꯡ ꯊꯣꯛꯂꯛꯑꯅꯤ ꯑꯗꯩꯗꯤ x ꯊꯣꯛꯂꯛꯑꯦ ꯌꯥꯔꯕ꯭ꯔꯥ ꯁꯤꯡꯖꯪ ꯊꯣꯛꯂꯛꯑꯦ x ꯅꯤ ꯑꯁꯤꯁꯦ ꯌꯥꯔꯕ꯭ꯔꯥ ꯌꯥꯔꯦꯀꯣ ꯑꯗꯩꯗꯤ F ꯂꯩꯔꯦꯀꯣ ꯀꯥꯎꯔꯅꯨ ꯅ F X and ꯌꯥꯔꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯗꯨꯅꯤ ꯈꯪꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯁꯥꯎꯟꯁꯦ ꯔꯦꯀꯣꯔꯗ ꯇꯧꯗꯣꯏꯅꯦꯕ ꯁꯥꯎꯟ ꯔꯦꯀꯣꯔꯗꯔꯁꯦ ꯁꯤꯖꯤꯟꯅꯔꯒ ꯁꯥꯎꯟꯁꯦ ꯔꯦꯀꯣꯔꯗ ꯇꯧꯕ ꯑꯗꯣ ꯅꯣꯏꯅ ꯐꯣꯟꯗꯩ ꯇꯧꯔꯒ ꯏꯟꯄꯨꯠ ꯊꯥꯖꯤꯜꯂꯦꯗꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯋꯥꯆꯞꯇꯔ ꯀꯩꯅꯣꯃ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯥꯎꯟꯗꯣ ꯔꯦꯀꯣꯔꯗ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯗꯣ ꯔꯦꯀꯣꯔꯗ ꯇꯧꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯁꯥꯎꯟꯗꯣ ꯔꯦꯀꯣꯔꯗ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ sound record start ꯇꯧꯔꯁꯤ hello testing hello ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯗꯩꯁꯤꯗ ꯍꯧꯔꯁꯤꯀꯣ ꯌꯥꯔꯕ ꯁꯤꯗꯩ ꯍꯧꯔꯁꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯍꯧꯗꯣꯏꯁꯦ 1 2 3 start let's learn a ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯅ ꯀꯔꯤ ꯍꯥꯏ and ꯊꯣꯛꯂꯛꯑꯦ ꯑꯗꯩꯗꯤ ꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯏ x ꯅꯠꯇ꯭ꯔꯥ x ꯊꯣꯛꯂꯛꯑꯦ x ꯑꯗꯤ ꯀꯩꯅꯣ ꯁꯤꯡꯖꯪꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯅ ꯑꯇꯣꯞ ꯀꯔꯤ ꯂꯩ ꯑꯗꯩꯁꯤ ꯀꯩꯅꯣ f ꯀꯧꯏ ꯌꯥꯔꯕ꯭ꯔꯥ f ꯍꯥꯏꯕꯗꯤ ꯈꯪꯉꯦꯀꯣ ꯑꯗꯨꯇꯥꯔꯗꯤ ꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ f ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯀꯔꯤꯅꯣ ꯅ x ꯁꯨ ꯂꯩ n ꯁꯨ ꯂꯩ ꯑꯗꯨꯗꯤ ꯀꯥꯎꯔꯅꯨ ꯀꯔꯤꯅꯣ and x f ꯌꯥꯔꯗ꯭ꯔꯥ ꯁꯤꯒꯤ ꯁꯥꯎꯟꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯍꯧꯔꯦꯗꯅ ꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯕ ꯁꯥꯎꯟꯁꯦ ꯁꯤꯁꯦ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯋꯥꯅꯤ show in folder ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯁꯦ let's learn a ꯌꯥꯔꯦꯀꯣ ꯁꯤꯁꯨ ꯀꯣꯄꯤ ꯇꯧꯊꯣꯔꯛꯑꯣ ꯀꯣꯄꯤ ꯑꯗꯣ ꯀꯥꯏꯗ ꯍꯥꯞꯇꯣꯏꯕ ꯗꯦꯛꯁꯇꯣꯞꯇ ꯍꯥꯞꯆꯤꯜꯂꯁꯤ
paste สิเจอจะกระโดดเนี่ยค่อยนะค่อยจิรวยเลยमागी वीडियो फाइल लोरे ऑडियो फाइल जो लेरे अदुइदो का हापचलेदना अदुगा मखोन यावबा वीडियो दो अदुइदो सेमदे अदुनि मोइना राइम्स अदगी एनिमेशन हम सेमैसे अदुगा यूट्यूब ता हाकले येंगसिको कोसे मुथाकसिको ngасai sound do yabra amtang yengsiko kai chakre sound kai chakre kainu sound mangre sound sile ko sidam lere let's learn a adai amadi let's learn a kana sidam lere sina video ni sina audio ju ta ji ko mapon kyam sengke yengs pon lekha ta bai ne na tra sai do so input to phajana pi taradi mic ka palaga pi taradi phajana ya ne yare ko se hapjalasi ko sai ka no to hapas ignore adidi asise kanai da hap toy ba khoina se sidai sida kanai da shortcut akoina ngasai da hai do shortcut yaraba sidai da ne hap toy jadi new project no wom hawdore new project doi maming do kai doi ba let's learn a yare ko aduga koi start hai yare ko koi hawdore ji adidi mangon da kai do da ge sida leiri me am se munna khangjalo sida leiri me am sida hapaka toy ni kai no hap toy se file hap ke id open tawro karai da leiba desktop da leiba desktop da kari haire let's learn sinatra sisina video do ni open video do okay changani let's learn convert tawro ko okay ma convert tawjara yara ba sa leire ko si je sigi pochini ho je khoina pura ka doi je masida edit tawdoi ne khoina hap toy aduga asise pura mp3 mp4 khoina taba ya ba sing do hapchal le hairaga yaraba asise kai dorani hoji putharani si makha sida hapan sida bu leiradi sida putharak pa yare yaraba putharaji ko jesma puthare yaraba puthare thole ko se adi sidai sida koina akoina ching da na akoina apam bangai pam da bangai loi lawthokki ba yare yaraba se pixelan ge yare ko se koi apam ba do adui matungina se akoina akoi gi se minute nifu second nifu muk sang natra minute am pha de akoina tawi thabak se are di audio so hamning ba natra khoi audio to makha da hab kai ba natra audio se open yaraba audio ding asai sijene hai ba natra se open ma thola ni sai audio yaraba hello to ko se sikai da hogolan ba yai ai di khangdre sije paira ni ko makon je sidai je paira chingdaro makha da hapo yabra audio thola bra makha da audio thokpa hore ko audio yaw sale si override to gre soire control z undo sidai je new track ama hapamo yaraba no sidai je da koina new track height ka jakhage track to append to chakre append chakre akoina si makha se sidai sida track operation yarba add audio track ai ja pamo yare ko audio track hape ko seida apsala ni se audio hai ai da ngasai audio to kai chakre ko no bodo open audio sinatra open polani sigi poche seida puraga da hapo adi akhoi sai ji sangmantra
ꯃꯥꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯌꯥꯔꯕ꯭ꯔꯥꯁꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤ ꯄꯥꯏꯔꯒ ꯁꯤꯡꯖꯤꯜꯂꯛꯑꯅꯤ ꯍꯧꯖꯤꯛ ꯁꯥꯏꯗꯩ ꯊꯥꯔꯁꯤꯀꯣ ꯑꯗꯨ ꯁꯤ ꯁꯥꯏꯁꯤꯐꯥꯎꯁꯦ ꯐ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯃꯈꯣꯟ ꯊꯣꯛꯇꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯀꯛꯊꯠꯂꯅꯤꯁꯦ ꯀꯃꯥꯏꯅ ꯀꯛꯇꯣꯏꯕ ꯁꯤꯁꯤꯅ ꯌꯥꯔꯕ꯭ꯔꯥ ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯁꯦꯂꯦꯛ ꯇꯧꯔꯣ ꯄꯨꯔꯛꯑꯣ ꯁꯤꯐꯥꯎꯕ ꯁꯤꯗꯩꯁꯦ ꯁꯨꯃꯥꯏꯅ ꯀꯠ ꯑꯗꯨꯗꯤ ꯁꯤ ꯌꯥꯔꯕ ꯁꯤ ꯄꯣꯠꯁꯦ ꯁꯦꯂꯦꯛ ꯇꯧꯔꯣ ꯃꯨꯊꯠꯈ꯭ꯔꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯅꯤ ꯗꯤꯂꯤꯠ ꯁꯥꯏ ꯂꯩꯁꯦ ꯀꯠ ꯑꯗꯩ ꯆꯪꯁꯤꯜꯂꯛꯑꯕ꯭ꯔꯥꯁꯦ ꯌꯥꯔꯦꯀꯣ ꯀꯗꯥꯏꯗꯒꯤ ꯍꯧꯔꯅꯤ ꯁꯤꯗꯒꯤ ꯌꯥꯔꯦꯀꯣ ꯇꯨꯁꯦ ꯑꯩꯈꯣꯏ ꯃꯊꯛꯀꯤꯁꯨ ꯑꯃꯨꯛ ꯀꯛꯈ꯭ꯔ ꯃꯥꯜꯂꯦ ꯖꯥꯖꯥꯟ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨ ꯁꯤ ꯄꯨꯁꯜꯂꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯇꯥꯁꯤꯀꯣ ꯁꯤꯗꯩꯁꯤꯗ ꯃꯈꯣꯟꯗꯨꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯈꯣꯟꯁꯦ ꯌꯥꯝ ꯍꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯁꯤ ꯀꯥꯏ ꯍꯧꯍꯟꯕ ꯌꯥꯕ ꯂꯩꯕ꯭ꯔꯣ ꯁꯤꯕꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯗꯤꯑꯣꯗꯣ ꯔꯦꯀꯣꯔꯠ ꯇꯧꯔꯤꯉꯩꯗꯨꯗ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯧꯔꯁꯨ ꯌꯥꯏꯑꯕ ꯅꯠꯇ꯭ꯔꯥ ꯁꯤꯗꯩ ꯍꯥꯞꯆꯤꯜꯂꯁꯨ ꯌꯥꯏ ꯔꯦꯀꯣꯔꯠ ꯑꯣꯗꯤꯑꯣ ꯃꯣꯏꯅ ꯇꯧꯔꯤꯉꯩꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯗꯩꯗꯒꯤ ꯔꯦꯀꯣꯔꯠ ꯇꯧꯁꯜꯂꯒ ꯍꯥꯞꯆꯤꯜꯂꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨ ꯅꯣꯏ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯣ ꯁꯤꯁꯦ ꯂꯣꯏ ꯌꯥꯎꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤꯡꯗꯨꯗ ꯁꯣꯔꯠꯀꯠꯁꯤꯡꯗꯨꯗ ꯌꯥꯔꯦꯀꯣ ꯅꯣꯏ ꯑꯄꯥꯝꯕꯗꯣ ꯍꯥ ꯑꯗꯨ ꯅꯣꯏꯅ ꯍꯦꯠꯐꯣꯟꯗꯣ ꯍꯥꯞꯄꯣ ꯅꯣꯏ ꯍꯦꯠꯐꯣꯟ ꯂꯩꯗꯅ ꯑꯗꯨꯏꯗꯣ ꯂꯣꯏ ꯊꯤꯟꯅꯕ ꯌꯥꯎꯕꯅꯦꯕ ꯑꯗꯨꯏꯗꯣ ꯍꯦꯠꯐꯣꯟꯗꯣ ꯍꯥꯞꯄꯣ ꯑꯗꯨꯒ ꯇꯧ ꯑꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯆꯤꯜꯂꯁꯨ ꯌꯥꯏ ꯁꯤꯗꯩꯗ ꯑꯦꯗ ꯑꯦ ꯅ꯭ꯌꯨ ꯇ꯭ꯔꯦꯛ ꯀꯣ ꯁꯤꯗꯩꯁꯤꯗ ꯇ꯭ꯔꯦꯛ ꯑꯣꯄꯔꯦꯁꯟ ꯑꯦꯗ ꯑꯣꯗꯤꯑꯣ ꯇ꯭ꯔꯦꯛ ꯌꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗꯩꯁꯤꯗ ꯑꯃ ꯍꯥꯞꯆꯤꯜꯂꯣ ꯑꯣꯗꯤꯑꯣ ꯇ꯭ꯔꯦꯛ ꯅꯣꯏꯅ ꯑꯄꯥꯝꯕ ꯃ꯭ꯌꯨꯖꯤꯛ ꯂꯩꯕ ꯑꯃ ꯁ꯭ꯋꯥꯏꯗꯩ ꯂꯧꯔꯁꯦ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯐꯥꯏꯜ ꯑꯣꯄꯟ ꯏꯁꯩ ꯃ꯭ꯌꯨꯖꯤꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯣ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯋꯥꯏꯗ ꯂꯩ ꯃꯥꯜꯂꯦ ꯑꯦ ꯑꯥꯏ ꯔꯤꯃꯨꯠ ꯚꯣꯀꯦꯜ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯆꯤꯜꯂꯁꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯁꯤ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯍꯥꯞꯆꯤꯟꯒꯦ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯆꯤꯜꯂꯦ ꯁꯤꯅꯀꯣ ꯑꯗꯨ ꯅꯣꯏꯅ ꯑꯄꯥꯝꯕ ꯉꯁꯥꯏꯗꯨꯒꯤ ꯃꯊꯛꯇꯨꯗꯩꯗꯨꯗ ꯃ꯭ꯌꯨꯖꯤꯛꯇꯣ ꯍꯥꯞꯆꯤꯜꯂꯦ ꯅꯣꯏꯅ ꯄꯥꯝꯃꯦ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯆꯤꯜꯂꯒꯦ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯄ ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯤꯗꯩꯁꯤꯗ ꯀꯛꯊꯠꯈ꯭ꯔꯣ ꯁꯥꯏ ꯃꯄꯥꯁꯤꯗꯩꯁꯤꯗ ꯅꯠꯇ꯭ꯔꯥ ꯁꯥꯏꯁꯤꯗ ꯀꯛꯊꯠꯈ꯭ꯔꯣ ꯑꯗꯨꯒ ꯁꯤꯁꯦ ꯃꯨꯊꯠꯈ꯭ꯔꯣ ꯁꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯔꯅꯤ ꯍꯧꯖꯤꯛ ꯅꯣꯏ ꯃ꯭ꯌꯨꯖꯤꯛꯇꯨꯗꯪ ꯂꯩꯍꯧꯔꯅꯤ ꯌꯥꯔꯦꯀꯣ ꯁꯦ ꯁꯤ ꯄꯨꯂꯞ ꯂꯣꯏꯔꯦꯗꯅ ꯁꯦ ꯁꯤꯒꯤ ꯂꯣꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯈ꯭ꯔꯣ ꯀꯗꯥꯏꯗ ꯇꯧꯗꯣꯏꯕ ꯗ ꯐꯥꯏꯜꯗ ꯆꯠꯂꯅꯤ ꯑꯦꯛꯁꯄꯣꯔꯠ ꯍꯥꯏꯁꯤ ꯌꯥꯔꯕ ꯑꯦꯛꯁꯄꯣꯔꯠ ꯑꯗꯨ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯦꯠꯁ ꯂꯔꯟ ꯑꯦ ꯋꯤꯠ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯔꯣ ꯋꯤꯠ MUSIC ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯨ ꯌꯥꯎꯔꯦꯀꯣ ꯁꯦꯞ ꯇꯧꯔꯣ ꯑꯗꯨꯏꯗꯤ ꯃꯥ ꯁꯤꯗꯩꯁꯤꯗ ꯑꯣꯟꯊꯣꯔꯛꯑꯅꯤ ꯌꯥꯔꯕ꯭ꯔꯥ
let's learn the music ta onthora yare ko se sigi onthora ko dune ko na ngai du adu do hek boirak paga kedorani akoina dum upload to pa ya kaya chakre 23% 25 27 loidore chakre 77 82 loire ko sa adudi sigi poche ngasai gi video music tu da yawramani haiba natra akoi yeng ase ose video da koi na sem gi bodo let's learn silere siko si jeni ose click to aro da de music hapaga na music thokjare loi ki sound do phajana edit tawraga nataga voice record tawsalagana adu thokjare yarabra aro da de ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯝꯅꯅꯕꯗꯣ ꯑꯗꯨꯅ with music record ꯇꯧꯔꯒ ꯊꯝꯃꯦ ꯂꯣꯏ ꯌꯥꯔꯦ ꯌꯥꯔꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯣꯗꯤꯑꯣꯒꯤ ꯁꯥꯎꯟ ꯑꯃ ꯐꯖꯅ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯝꯕ ꯑꯃ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯂꯣꯏ ꯌꯥꯔꯦ ꯌꯥꯔꯕ꯭ꯔꯥ ꯑꯗꯨ ꯃ꯭ꯌꯨꯖꯤꯛꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯇꯞꯅ ꯊꯥꯒꯦ ꯍꯥꯏꯔꯁꯨ ꯉꯁꯥꯏꯒꯤꯗꯨꯗꯒꯤ ꯚꯣꯂꯨꯝꯗꯣ ꯑꯗꯨꯝ ꯂꯩꯊꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯥꯔꯕ꯭ꯔꯥ ꯁꯣꯔꯠꯀꯠ ꯇꯨꯗ ꯏꯔꯥꯏ ꯂꯥꯏꯀꯣ ꯑꯗꯨꯗꯤ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯃꯛꯄꯅ ꯁꯦꯝꯃꯛꯏ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯑꯔꯨꯕ ꯅꯠꯇꯦ ꯌꯥꯔꯕ꯭ꯔꯥ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯗꯨꯅ ꯅꯣꯏꯅ ꯀꯩꯁꯨ ꯂꯩꯇꯕ ꯃꯇꯝ ꯈꯤꯇꯪ ꯊꯥꯗꯔꯒ ꯀꯣꯛ ꯈꯔ ꯊꯥꯗꯔꯒ 이라이 라이나 셈바 야바 시군바 포치데이시다 마사이데이 ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕ YouTube ꯗ ꯌꯦꯡꯉꯤꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯦꯡꯉꯣꯏꯅ 3 letter word ꯍꯥꯏꯁꯤꯗ ꯌꯦꯡꯉꯤꯁꯦ ꯃꯣꯏꯅ ꯃꯤꯅꯤꯠ 12 ꯅꯦ ꯃꯣꯏꯅ ꯁꯦꯝꯃꯤꯁꯦ ꯌꯥꯔꯕ ꯑꯗꯨꯇꯥꯗꯤ ꯌꯦꯡꯉꯣ ꯁꯤꯗ B U G ꯕꯛ 3 letter words ꯈꯛꯇꯅꯤ ꯃꯣꯏꯅ ꯇꯝꯕꯤꯔꯤꯁꯦ ꯀꯩꯝꯇ ꯂꯦꯡꯗꯦꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯃꯣꯏꯗꯤꯅ ꯄꯩꯁꯥꯁꯦ ꯀꯌꯥꯝ ꯇꯥꯜꯂꯤ 212K subscriber ne kem tawdaba sini ICT yumda dum laina haitaradi moy da birai laina dum tawraba bas angan teacher me amse krai de no puraga ado moy irai laina dum tawraga dum paisa ju dum tan kidra aduna skill dai bese haitaradi aikoi da masigi khudong ja bese kadimta yaw banate bese dai se yaraba koida side te yang se to no ulani uraba kadimta lai banate ma YouTube channel lam hangi ba YouTube channel lu tawre haida ma ilai na paisa ta uraba se kadimta yaw banate yaraba kadimta leng banate angang me am just lai se tharaga sigi poche yenga lai duine natra ngang me am se yengan doi handoi ni ai handoi ni lau handoi ni natra kai kari bu to ge ken tong de sai de sik atan na tro ma to me am ja mai mak phone do phajana ai ba sai audio input record to hakan be am do adu mai na apchen makhan mani the music am su tha bra yaran ra tu dia irai lai ko loire sidaisida nogi hayeng keno tawrasi duga si stop recording